ngasi constitution fajana protect tauna na ba amasung laibak parja miyam gi right miyam phangna na ba amasung ngani manipur da ngasi thugai da ba thodok thui ba mayam singa se constitution ngak da ba gi thoklai ba sugum mayam singa si bharat ki law bharat ki संविधान asi ngak abadi ngasi double injil sarkar asina aikoi parja da ngasi thoi ba turmoil situation asi thom moi haiba si aikoi gi aset pa thaja bani manipur state asida ngasi constitution ki aikoi la pakok pasi ya maroi ba program amani ngasi ki numit sida maroi na FPCC na ngasi ki constitution ki 75 suwa ngasi pakok pasi manipur di yang hen amu maroi the aikoi ki leaders singa constitution ki line amama aikoi bijeni pasi yang aikoi maroi ba amanu amasung aikoi nauna amu ye jan adagi amu aikoi na place India ki constitution ki framework se esta phina nauna apna mu promise to de aikoi masi janaga ni to kai no hai nei koi na halurabadi yes of course ngasi BJP ki laingak double engine government asina manipur da mifung khuding maki rights sing matli the fundamental rights ma'am violate tawri ma'am aikoi na uri government ki departments lotion institutions even the state assembly itself masida praja ki representative singi asigumba mafam masida constitution se violation tawri ngasi constitution ki provision makhada rules of procedure and conduct of business masi paikhat iba mayam sing asi BJP lenga ka sine indi ngasi indaba mayam sing asi kitang ti na thamjarabada ngasi संविधान की मखा लिंखलिबा अखोई की लेरिबा असेंबली असिदसु अखोई पाइखटपसी यामना प्रजा सिंगी आदिगुंबा हाईली अखोई की डिग्निफाइड तौरबा असेंबली असिदसु हाईली तौबसे अखोई पुनमन उरी ngasi speak अखोई की असेंबली की मसिदा संविधान पीरिबा पार्लियामेंट दा अदिगी स्टेट दा डिप्यूटी स्पीकर हापकदबा हापत्रि This is a clear violation of the Constitution of India. Loinana Constitution the piriba sahi amada session ahum lak laigdabani high budget session, autumn session and winter sessions. December is the winter session tawgadabani but aikoi mami udri yam trabada numit khara aikoi ki notification pigadabadu December huji yausale masi winter session si the parliament the phamibu winter session is same thing aikoi state the phamgadabni it's going to violate the rights of the people rights of the representative of the people of Manipur masi it's a clear symptoms that this present government is violating the provisions of the Indian constitution masi di aikoi institution mayam sing se masi loina aikoi gasi aikoi no place tawjariba preamble the yauriba constitution the piriba mayam sing loina bhayat tawri loina na ngasi di constitution the piriba state na sigi section khudi makta ina khunba khara khaki political ki leaders khara khaki mantri khalgi council of ministers khara khaki natti ngasi संविधान the piriba se right from the citizen mayam tongan section the lady citizen khudi makki amasung to the level of chief ministers and the governor. Masidai is the equal rights and status and the privileges, whatever it is provided in the constitution. Masi puna maksila kita bedinga sila hendri. Ngasi singi district sahi mari henna local government ADC ki election tawtri. It's a clear symptoms that it provides it's the violation of the constitution of India. Ngasi singi district singa local body singi election chahi bari election tawde municipality jaga singa chahi ahum election tawde panchayat ki area singa chahi ani election tawraktri maram aduna masigi election tawdaba masina constitution ki provision violate tawdaba sitan natana bharat sarkar na pigadaba aikoi ki article 280 Masidai the piriba provisions mayam 15 finance commission ki pigdaba sen mayam grant units mayam pidri masishu parja ki section khudi na phangadaba madu ki grant in the benefits whatever it maybe
madu mayam phangdri ba si is a clear violations of the provision luina na ngasi di the questions of social justice ngasi ai khoi puno makki justice leitri ai khoi puno makki economic justice leitri ai khoi puno makki social justice leitri ai khoi puno makki political justice leitri ai khoi puno mak political violence na ngasi manipur da political violence is the creation of this the present unturmoil situation here in the state. It's a creation of the double engine government. Is it? Ngasi di double engine government na sinai koi puno makse achauba lang amana achauba pandam amada political violence hold durang ngasi di koi puno makki restless turmoil situation nama chaos hold ye koi do hosi. Ngasi where is the questions of life and the properties? There is no protection at all. Mafam masida ekoi gi state asida ekoi puno makki hak hingbagi hak prajagi hak nupi singi hak nupa singi hak angang singi hak ngasi gi double engine government asina puno mak destroy tawni. There is no question of ideas of money for masi puno mak se ngasi gi double engine government sina ngasi dei ekoi puno mak awa ba chai thing pi ngasi gi asuma justice me am ta na bo hona ba mipum khudi makki freedom of expression masi block tawri ngasi mak ai khoi puno makki media social media adagi press in the electronics medias mayam puno makse sarkar sigi mayok to wangang ba yadri this is also one of the provisions in the ai khoi gi liberty of thoughts liberty of expressions ngasi gi bharat ki constitution the piriba mayam singa se ngasi ai khoi puno mang na phangba ngamdri puno mak se masi tapna makoi gi adi umba pandam ama phangna ba hona bada ngasi di ai khoi puno mak awa ba mafam ta tari bharat ki constitution ai khoi gi puno mak ki law masi tapna masi manghan na ba amasung masi gi violate tawri ba mayam sing si yamna nungai te economy puno mak miyam praja puno makki ai khoi gi senmit loan mayam tapna mangthali constitution da piri mi amaga shap manaba economy position legedabni that is in the equality of the constitution madugi equality do kana gumba magi pocket ki puthokpa mi ado national ki thakta state ki thakta magi friends families adagi pocket ki adigumba pocket ki magi puthokpa leaders mayam sing studa economy ki opportunity hena piri aduga lairaba sing adagi praja sing ki tongan ba section mayam sing ado mayam sing ado madu ki khudong chaba phanghandadana even the grant in the age adagi tongan ba facility mayam pidri bese it is a clear akoi ki examples of the inequality in terms of equality aduna masisu amani ngasi national ki thakta adani ambani so and so forth asuguma mayam sing sida thika khudimak mission ba contract khudimak mission le hairga ngasi bharat ki mamal yamlaba institution public akoi ki enterprises mayam adagi public undertaking mayam puramak pithu e harkanda parja singna phangdaba aikoi ki subsidize oiba adagi job opportunity mayam singdo ngasi mioi selected mioi kharkhakta piri base masi constitution na piba haktu gi mayoktani maramasina ngasi di tapna asigumba constitution asi akhoi manghan na bo honare basi pandam si karino haina ikhoni yengurabadi tapna BJP na center the state the double engine government na phai haina miyam prajada utwai chaire hairaga tapna makhoi gi action da tawraiba sidi masigi fundamental rights mayam singse onthokpa pame fundamental rights constitution the piri ba fundamental rights singse tapna onthoro aga majority sections adagi madugi pasha paiba leaders khara semgal le hair kanda makhoi share adagi beneficiary oi minare hair kanda constitution ki fundamental right mayam singsi onthorok nraba honarak pase masi amani number 1 adagi amuk constitution the laiba provision mayam social justice adagi mayam singsi tapna reform tawri hairaga madugi
the ideas of social justice. Masi tapna thugaire hairega. Ngasi miwai kharakaki selected majority, selected person, selected their friends. Maji mayam sing si tapna akhui social justice mayam sing si tawri harekanda. Bharat ki संविधान si tapna thugaire kunaba. The ideas of this social justice. Tapna thugaire kunaba honori ibse. Masi center amasung state, particularly the double angel governments. Masi tapna step changchale harekanda. The institution, the whole institution of India, adagi the whole machineries of the central government, the states. Masi tapna manghale harekanda ngasi chaos thonba. Aikoi miyam se alarming tahonba. Aikoi miyam sing se amaga khanhanba. Aikoi parjagi lairaba adagi matu sholaba parja sing adagi secular oidaba adigi process amada ngasi di aikoi संविधान da piba mayam sing se masi muthatna na bo honarak pasilai ba thibani masini makoi ne ngasi honare ba se aduna marak ko kan dai khoi parja khudi makna ngasi constitution phajana protect tauna na ba amasung laibak parja miyam gi right mayam phangna na ba amasung ngani manipur da ngasi thogai da ba thodok thoiba mayam sing se constitution ngak ta ba gi thoglai ba sugum mayam sing si भारत की law भारत की संविधान asi ngakabadi ngasi double engine sarkar asina aikoi parjada ngasi thoiba turmoil situation asi thomoi haibasi aikoi gi aset pa thajabani maramaduna ngasi संविधान की numit 75 suba constitution day na pangthoi ba se masi aikoi miyam parja aikoi khangmin na bagi tanja du oire aikoi gi protect taunanaba lairiba law ase masi aikoi gi political party sing abadi lairiba citizen khudimakna masigi law sing ngangnanaba adugi voice to raise to darkar laire haibase madugi arth duni ngasi aikona bharat ki asigumba संविधान ase masigi asigumba numit ase pangthu ibase loina na ngasi di aikoi gi all india AICC na ngasi numit asidagi haure hairaga संविधान रक्षा अभियान haidana ngasidagi numit humphuni 60 days ngasigi 26 November 2024 till 26 January 2025 masibakta aikhoigi संविधान रक्षा अभियान हाइना कैंपेन अमा हुदोकदुरी मसिगी themes the social justice adagi tongan bai khoi gi sections of the peoples aikoi punna leibinari mayam sing sigi asigumba mayam sing si village gi jaga da chatuna town gi jaga sangduna ching gi jaga da chatuna masi aikoi pangtho akanda aikoi puno maki voice aikoi puno maki kholauduna ngasi leiba ga si kanna bo hona batai aikoi gi own state ti aikoi gi prajana kanjaba tabani atopa state tagi atopa lam dagi laga aikoi gi state kan manga moi is the people of Manipur masi aikoi gi lamda masi gi prajasingna masi kan bai khoi gi with this strong instrument with this powerful constitution of India with this powerful law of India aikoi ngasi gi constitution se sinari hairkanda aikoi gi anauba mayon amagi damak anauba akoi gi khongthang amagi damak Manipur gi praja kanna amagi damak ngasi gi संविधान gi numit se pangthok pasida adi mapung phaba praja singda apaba message ama piba ngamgani khalaga pangthok chabani masi hairga mayam puno ai matang asida tin se jari lakri ba mayam puno mak thagat chari jai Manipur jai Bharat